Ngasi fongkiba tongan-tonganba pau-chesing amadi social mediadagi lawkhatjaba pau-chinggi update pijari ahanbada maruiba pau. Nagalanda bhomgi landa chatharakpada AR 3 sire kaya ama sokle. UNC na sangsiliba inter-district economic blockade kokomina sawalagani haina lauthokre. Kanadraba MP ahum army officer na fauba unaba pirakdraba na koidi MP ni haibada matik sadrabani nasana khangna resign tau center da nonjaduna laigadaba matam nate haina amukona phongdorakre. Tamil Nadu gi CM Vijay na lauthokre madudi Tamil gi state manungsu oisanu mapaldagi su oisanu sahi tara natraga kunmanga su oiningbo oisanu karigumba nupi phamlanbada haibadi ijat manghanbada generabadi pung kunmarigi manungda thauri yalaga hatgani haina phongdorakre. Naga taruk mi hatki asumba wayal fangalu haina mitai amadi nagana khongjang changsminakre. Lairiba phibam asida Manipur kansi hairabadi miyamgi ihauna kangadabani haina amukona phongdorakre. Kuki Jo Council ki Joint Secretary gi yumda kobrana sangsanduna thibo humbagi thabak chathakre. Naga taruk mi hata senaba sing makhata na phagat kigani haina Govindas konthaujamna phongdorakre. Laima khongda Kuki na mitegi yummai thakibagi thodok Naga singda taisenba akan mamongda condemn tawi. Kangpokpi district ki Makui amasung Lasang area da security deployment hengat hanbiyu haina Kuki NP na phongdorakre. Lainga ki employee singi khongjang hena kansinaba warep lokre. Hautik pau sandongna pijari. Nagalanda bhomgi landa chatharakpada AR 3 sire kaya ama sokle. Nagaland gi Sumokedima district ki Sokhubi khulda ngarang nongthel Assam Rifle ki convoy gari amada IED sijinaduna bhomgi landa chatharakpada Assam Rifle ki jawan 3 sire kaya amana asopa nangle thokdok thokpam aduda ahenba security force sangsinduna senaba miyoi sing fananaba akanba mawongda thiba humbagi thabak chathaba haukhre hairi. Sakhangdaba singi bhomgi landa aduda AR personnel ahum thokdok thokpam maktada sikhi atai asokpa kaya amana manak nakpada laiba hospital da pukhatuna laikanari hairi. Ningsingba yabadi chayol kharagi mamangda district asimaktada ngarangi asigumna improvised explosive device IED ama pokhaibagi thokdok thokre. Ngarangi asina anirak subani thokdok asina Nagaland gi manungda khulai paibagi ihau nauna amuk thoklaklabra haibagi singnaba authorities singda leire. Thabaktagi potharaba army officer amadi Triti Satra awardee Major Dick Bijoy Singha rawat ki matung inadi ngarangi attack asi NSCNIM na chathaba oigani. Nagalal haulup asina mamangda so Alphaga kusamnaraga security force da attack chathaba laikre haina maral siri. Anirak suba oina Sumokedima da NSCNIM na Assam Rifles ki convoy da attack chathakre haina rawat na mahaki social media X da thagatpa post amada phongdoragli. Kangpokpi district ki Makui amasung Lasang area da security deployment hengat hanbiyu haina Kuki NP na taksilakre. Kangpokpi district ki IT road yauna Makui amasung Lasang area da security deployment hengat handuna mapamasigi khunjalomi sing labukta ningtamna asoy angam yaudana lausuba yahanbiyu haina Kuki NP Tuilang road lahangna thadurokpa chirol amana hairi. Chirol asina makhata na hairibana hairiba kulasida security force laitabagi khudong chaba lauduna labukta lausubagi sijinariba mini power tiller ama thugai yangkhai tawrambagi thodok adu akan mamawongda condemn tawi. Makuida deploy tawriba CRPF kangbuna mafam adugi miyam ningthina ngak senba ngamdre. Khulasida security deploy tawrabasu asigumba thodok asi yamna toina thokli. Maramaduna mari lainaba security force ki miyamdagi jaga sing asida active oina thabak tawnaba taksili. Mafam aduda haugin kauba laumi ama labukta thabak suduna leiringaida khulai paibasingna attack tawduna halamkhiba amasung miyoi asina sijinaba mahagi mini power tiller amangata thokhalambagi thodok adugi miyam maru oina labukta thabak suriba sing aki tujungba kaya poknare. Thodok adu Makui village authority na CRPF ki kangbu singa loinana mafam adugi miyamda labukta thabak subada aki tujungba yaudana sunaba khangalamkhiba numittugi hek nonganbada thokibani. Maramaduna asigumba thodok asi makhatana thoktanaba mafam aduda ahenba security deploy tawbiyu hairi.
Kukizo Council gi Joint Secretary gi yumda Cobrana Sanchenduna Thiba Humbagi Tabak Chatakre, CRPF ki Commando Battalion 4 Resolute Action Cobra gi Personnel Singna Nahanomajing Numit ki Ayuk Anganba Nongyay Matung Pung Ani Makhairom Tabada Kukizo Council gi Joint Secretary Oiriba Domilan Hauki ki Kangpokpi District ki Bongphazon da Laiba Yumda Thiba Humbagi Tabak Chatakre, Adubu Operation Asida Mipa Mipundi Yaukide Hairi. Amaromda CRPF ki Cobra gi Thawong adubu Kukizo Council na akan mamongda yaningdaba phongdoragli Lubasigi Sirol Amada Cobra gi Personnel Singna KJST gi Joint Secretary Domilal gi yumda thiba humbagi thabak chathaba aduda Domilal di mayumda leite Mahak Churchandpurda pangthokpa Kukizo Council amasung Kuki in Manipur gi President yauna pangthokpa aruba mifam amada saruk yanaba leikhe Cobra gi Personnel Sing aduna chathakiba Operation adugi search warrant ama phauba piba tawduna yumda sangchilakba thiba humbagi thabak chathaki haina KJC na maral chiragli Sirol asina makha taraduna security force singna chathariba thawong asina yumaduda tumlaga leijaba nupi angang singda aki akhang amadi mipai thawaiba pokhanke Domilal Haukiba State Civil Society Organization amagi lusingba amani karigumba authority sing aduna tangai fadana thiba humbagi thabak chathadaba yade hairagaso legal gi process amasung hana ayaba lauraga pangthok lambana pumnamaki afaba oigadabane Cobra gi thawong adu ngakchau thekpani hairaduna matungda authority singna operation chathabada legal gi karamba hiramda yumpham oiraga pangthokhibano haibadu miyam khangna sengdokadabane operation aduda saruk yakiba personnel singi mathakta misang mikhai naidaba investigation ama chathagadabani haina KJC na demand tawri Misam yamgi hak amasung ikai khumnaba ngaktuna matung taba operation chathagadaba leirabadi logi ngamkhai manungda tawgani haibagi thajaba security agencies singna pigadabani haukip amasung mahaki imung manunggi KJC na amato oina lebli haina Sirol asina makhatari UNC na sangsiliba inter-district economic blockade kokomina saugalagani haina lauthokre United Naga Council UNC na sangsiliba inter-district economic blockade ase ngarangdagi hauna kokomina mapungphana saugalagani haina Coordinating Committee on Manipur Integrity Kokomigi Sirol amana phongdoragli Kokomigi IPR Subcommittee Convener Phizam Syamchana khudek piduna thadorakba Sirol asina hai haukiba kumja English singani kul humdoigi Mei ahumdagi thoglakkiba sahi ahum henjilaklaba Manipur gi irang ase ngasi su waroisin leitana adumak leiri Lamdamasigi miyamna asuk sangna awaba mayoknaduna leiringaida Naga isilinaw tarukbu pharaga minungsi leitana tamthina hatkiba loinana mihad asida justice phangnaba khongjang changsilingai cherakta Kanto Sabalda nauna amuk mitegi yum taruk mai tharaktuna chatharagliba Kuki narco terrorist singi yamna ka henba thawong ase kokomina tumina yengduna leiroi asigumba mifatta lamhen tu henba singi mathakta para tambinabagi damakta United Naga Council UNC na sangsiliba inter-district economic blockade asida ngarangdagi hauna mapungphana saugatli UNC na sangsiliba economic blockade asida Laibak miyamna su mapungphana saugatminaduna mai paghanaba honaminasi haina appeal tawragli Laimakhongda Kuki na mitegi yumai thakibagi thogdok nagasingda taisinba akan mamawongda condemn tawi Laimakhong Singmang area da mitai amasung nagagi yumai thakibagi thogdok mari lainana kotugi maikidagi siriba maralsing adu yumpham yaude thawong asi Kukizo organization gi maikidagi aranba propaganda kaya sandoktuna miyambu lana lamjingnaba honabani haina Foothill Naga Coordinating Committee na thadorokpa Sirol amana hairi Sirol asina makhatana hairibana State asida kanglupki irang asi hek haurakpa matamdagi kotuna semjin sadinba aranba yumpham yaudaba pau kaya sandoktuna miyambu lana lamjingnaba honaduna lagli July 13 da Laimakhong Chingmangda mitegi yumsing mai thakibagi thogdok adu kotugi maikidagi nagasingda maral thangjinaba honariba adu yumpham yaude thogdok thokpa numit aduga mari lainana video evidencing amasung eyewitness singna thogdok adu mayek chengna khanga uhauba ngaktane thogdok adugi khudam changdam kaya leirabasu kotugi maikidagi miyambu lana lamjingnaba honari mamangda nagamisam taruk hatkiba thogdok adugi matangdasu Kuki Civil Society Organization kayagi maikidagi mari makhong samnadaba wafam kaya sandoktuna miyambu chamamnahanaba honari Kukizo Council gi chairman masamangna nagamisam taruk adu makhoigi miyoisingna
ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯑꯃꯁꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯊꯧꯑꯣꯡꯁꯤꯡꯅ ꯑꯆꯨꯝꯕ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯅꯕ ꯇꯛꯁꯤꯜꯂꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯈꯣꯡꯖꯪ ꯍꯦꯟꯅ ꯀꯟꯁꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯄꯤꯔꯤꯕ DADR ꯍꯦꯟꯒꯠꯍꯟꯕ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯁꯤꯡ ꯇꯥꯜꯂꯗꯨꯅ ꯖꯣꯏꯟꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯑꯦꯝꯇꯨꯛ ꯑꯃꯁꯨꯡ MDOꯅ ꯆꯠꯊꯔꯤꯕ ꯁꯤꯖ ꯋꯥꯔꯛ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡꯁꯨ JSC ꯑꯁꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯊꯕꯛ ꯂꯦꯞꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯂꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯂꯕꯗꯤ ꯃꯈꯥ ꯇꯥꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ JSC ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ RK ꯕꯥꯁꯨꯃꯅꯤꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ JSCꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯍꯧꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤꯡꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯁꯧꯒꯠꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕు ꯑꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ, ꯂꯣꯏꯅꯅ JSCꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯗ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯅꯥꯒꯥ ꯇꯔꯨꯛ ꯃꯤꯍꯥꯠꯀꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧꯅ ꯀꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀꯣꯟꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧꯅ ꯀꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯛꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯟꯖꯣꯏ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯖꯁꯇꯤꯁ ꯐꯣꯔ ꯁꯤꯛꯁ ꯁꯦꯟ ꯀꯧꯕ꯭ꯔꯨ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯃꯤꯍꯥꯠꯀꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ, ꯆꯦꯟꯅꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯉꯔꯥꯡ ꯅ꯭ꯌꯨ ꯆꯦꯀꯣꯟꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠꯇ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯤꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯨꯛꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯂꯣꯏꯁꯤꯟꯕꯤꯅꯕ ꯑꯃꯗꯤ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯁꯤꯡ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯃꯁꯤꯡ ꯈꯪꯗꯅ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯇꯥꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯥꯖꯤꯜꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯌꯨꯝ ꯃꯩ ꯊꯥꯍꯟꯕ ꯑꯃꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯍꯟꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯨ ꯑꯃꯗꯤ ꯅꯟ-ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯐꯣꯡꯅ ꯁꯧꯒꯠꯄꯗ ꯅꯠꯇꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯂꯥꯟꯗꯥꯍꯜꯂꯦ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯍꯟꯅꯕ ꯆꯠꯊꯔꯛꯂꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯁꯟꯖꯣꯏ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ, ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯒꯗꯕꯅꯤ, KNFP ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ, ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯂꯧꯊꯣꯛꯎ ꯑꯃꯗꯤ ꯏꯂꯤꯒꯦꯜ ꯕꯦꯂꯤꯁꯤꯡ ꯇꯛꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯅꯥꯒꯥ ꯇꯔꯨꯛ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕꯁꯤꯡ ꯃꯈꯥ ꯇꯥꯅ ꯐꯥꯒꯠꯈꯤꯒꯅꯤ ꯍꯥꯏꯅ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯐꯥꯔꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 2 ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯆꯦꯟꯅꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯁꯣꯏꯗꯅ ꯐꯥꯔꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯅ꯭ꯌꯨꯁ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯒꯤ ꯅꯥꯀꯜꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯐꯥꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯟꯅ ꯃꯤꯑꯣꯏ 2 ꯐꯥꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯇꯩ ꯆꯦꯟꯅꯕꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯥꯟꯇꯣ ꯁꯥꯕꯜꯒꯤ ꯃꯤꯇꯩꯒꯤ ꯌꯨꯝ ꯇꯔꯨꯛ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤꯕꯅꯤ, ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯕꯅꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫